ꯃꯊꯦꯜ ꯔꯦꯁꯤꯄꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯎꯛꯆꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝꯅ ꯇꯥꯏꯇꯜꯗꯒꯤ ꯈꯪꯕꯤꯔꯝꯃꯅꯤ ꯉꯥꯍꯩ ꯑꯇꯣꯏꯕ ꯊꯣꯡꯗꯣꯏꯅꯤ ꯉꯥꯍꯩꯁꯦ ꯑꯩ ꯃꯃꯥꯡꯗ ꯑꯇꯥꯎꯕ ꯊꯣꯡꯈ꯭ꯔꯦ ꯑꯗꯨ ꯉꯁꯤꯗꯤ ꯑꯇꯣꯏꯕ ꯊꯣꯡꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯑꯃ ꯉꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯁꯦ ꯃꯌꯥꯝꯅ ꯆꯥꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯗꯒꯤ ꯆꯥꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯥꯁꯤ ꯌꯦꯡꯕꯗ ꯌꯣꯡꯆꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯄꯤꯛꯑꯒ ꯄꯥꯏ ꯑꯗꯨ ꯃꯥꯏ ꯃꯔꯨꯁꯦ ꯆꯥꯕꯗꯁꯨ ꯌꯣꯡꯆꯥꯛꯀ ꯃꯅꯝꯁꯦ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜ ꯈꯔ ꯑꯩꯅ ꯁꯤꯗ ꯂꯧꯖꯔꯦ ꯑꯗꯣ ꯃꯆꯜꯁꯤꯡ ꯑꯁꯦ ꯑꯁꯤꯅꯕꯨꯗꯤ ꯂꯣꯏꯅ ꯁꯨꯕ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯗꯤ ꯑꯁꯤꯗ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯁꯦ ꯁꯤꯡꯖꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯔ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯅꯤ ꯅꯨꯡꯁꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯉꯧꯒꯦ ꯍꯥꯏꯅ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯥꯖꯤꯡ ꯉꯧꯕꯒꯤꯁꯨ ꯑꯗꯨꯗꯒꯤ ꯉꯥ ꯊꯣꯡꯕꯒꯤꯁꯨ ꯑꯣꯏꯅ ꯄꯨꯟꯅ ꯈꯔ ꯌꯥꯝꯅ ꯂꯧꯕꯤꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯀꯔꯤ ꯄꯇꯥꯅꯤ ꯀꯔꯤ ꯄꯇꯥꯁꯦ ꯈꯔ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯨꯗꯒꯤ ꯁꯤꯅ ꯆꯅꯝ ꯁꯤꯡ ꯑꯗꯒꯤ ꯇꯤꯜꯍꯧ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯉꯥꯍꯩꯁꯦ ꯂꯩꯖꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯀ ꯉꯧꯅꯕ ꯈꯥꯖꯤꯡꯗꯨꯁꯨ ꯂꯧꯔꯦ ꯈꯥꯖꯤꯡꯁꯦ ꯃꯃꯥꯡꯗꯒꯤ ꯑꯩ ꯉꯧꯊꯣꯛꯄꯤꯔꯦ ꯃꯆꯜꯁꯤꯡ ꯑꯁꯦ ꯍꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯨꯛ ꯆꯠꯂꯁꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯒ ꯏꯪꯉꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯉꯥꯍꯩ ꯑꯇꯣꯏꯕ ꯊꯣꯡꯕ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯉꯥꯍꯩ ꯑꯇꯣꯏꯕ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜ ꯄꯨꯝꯅꯃꯛ ꯁꯦꯝꯂꯒ ꯊꯝꯂꯦ ꯑꯗꯨꯗꯤ ꯑꯁꯤꯗ ꯇꯤꯜꯍꯧ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯆꯅꯝꯁꯤꯡꯁꯤꯁꯨ ꯁꯨꯒꯥꯏꯔꯦ ꯑꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯐꯗꯤꯒꯣꯝꯒꯤ ꯃꯆꯩꯗꯨꯅꯦꯕꯀꯣ ꯑꯁꯤꯁꯨ ꯐꯖꯅ ꯁꯣꯏꯕꯤꯔꯦ ꯑꯗꯨꯗꯒꯤ ꯖꯦꯅꯝ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯇꯦꯖꯄꯇꯥ ꯂꯩꯖꯔꯦ ꯍꯔꯤꯕꯣꯞ ꯈꯔ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯒꯣꯜꯃꯣꯔꯤꯁ ꯈꯔꯒ ꯑꯦꯂꯥꯏꯆꯤ ꯗꯥꯜꯆꯤꯅꯤꯅꯤ ꯑꯁꯤ ꯍꯣꯔꯦꯟ ꯁꯨꯒꯥꯏꯔꯒ ꯌꯦꯟꯁꯥꯡꯗꯨꯗ ꯊꯥꯛꯄꯤꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯍꯤꯡ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯥꯞꯄꯤꯔꯅꯤ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯤꯒꯅꯤ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯅꯤꯅꯀꯣ ꯃꯍꯥꯎ ꯂꯩꯅꯕ ꯊꯥꯎꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯦ ꯑꯗꯣ ꯊꯥꯎꯁꯦ ꯂꯤꯑꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯊꯥꯎ ꯌꯥꯝꯃꯦ ꯀꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥꯁꯦ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯌꯦꯅꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯗꯒꯤ ꯐꯗꯤꯒꯣꯝꯒꯤ ꯃꯀꯣꯛꯂꯣꯟ ꯊꯪꯕ ꯃꯆꯩ ꯑꯁꯣꯏꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯩꯗꯤ ꯆꯅꯝꯁꯤꯡ ꯑꯁꯨꯕꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯊꯣꯏ ꯊꯣꯡꯕꯁꯤꯗꯤꯀꯣ ꯃꯥꯒꯤ ꯃꯆꯜꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯦꯕꯀꯣ ꯑꯁꯤꯗ ꯖꯤꯔꯥꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯄꯥꯁꯐꯣꯔꯣꯟꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯥꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯉꯥꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯊꯨꯡꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯍꯤꯡꯁꯦ ꯍꯥꯞꯄꯤꯔꯅꯤ ꯍꯤꯡꯁꯦ ꯀꯅꯥꯒꯨꯝꯕꯅꯀꯣ ꯏꯁꯤꯡꯗ ꯅꯩꯔꯒ ꯍꯥꯞꯅꯩ ꯑꯗꯣ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯀꯪꯅ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯂꯥꯏꯆꯤ ꯗꯥꯜꯆꯤꯅꯤ ꯒꯣꯜꯃꯣꯔꯤꯁꯇꯣ ꯁꯨꯒꯥꯏꯕꯤꯔꯦ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯒꯅꯤ ꯍꯧꯖꯤꯛ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯤꯟꯗꯨꯅ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯕꯤꯒꯅꯤ ꯑꯁꯨꯃꯥꯏꯅ ꯃꯈꯨꯝ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕꯁꯤꯅ ꯉꯥꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯤ ꯊꯣꯛꯂꯛꯀꯅꯦꯕ ꯍꯧꯖꯤꯛ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯔꯤꯕꯣꯞ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯌꯥꯏꯉꯪ ꯍꯥꯞꯄꯤꯔꯅꯤ ꯌꯥꯏꯉꯪꯁꯦ ꯆꯥꯃꯁ ꯑꯃꯒ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯤꯔꯦ ꯍꯥꯏꯗꯤ ꯃꯣꯔꯣꯛꯁꯤꯁꯨ ꯈꯤꯇꯪ ꯁꯥꯕꯗꯤ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯒꯤ ꯖꯤꯔꯥ ꯑꯁꯨꯕ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ
ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯍꯩ ꯇꯣꯏꯔꯒ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯉꯥ ꯉꯛꯇ ꯊꯣꯡꯅ ꯆꯥꯅꯤꯡꯕꯒꯤ ꯀꯩꯃꯇ ꯌꯥꯟꯗꯕꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯑꯥꯂꯨ ꯑꯃꯗꯤ ꯇꯣꯃꯦꯇꯣꯅ ꯆꯤꯡꯕ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯣ ꯉꯥꯇꯣꯏ ꯊꯣꯡꯕꯁꯤꯗꯤ ꯃꯍꯤ ꯌꯥꯝꯅ ꯂꯥꯡꯂꯒ ꯍꯥꯎꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯑꯗꯨꯝ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯌꯦꯟꯁꯥꯡꯁꯦ ꯃꯍꯤ ꯍꯥꯞꯂ ꯃꯇꯨꯡꯗ ꯑꯩꯅ ꯐꯅ ꯀꯨꯏꯅ ꯁꯧꯍꯜꯂꯦ ꯍꯩꯔꯤꯕꯣꯞꯀ ꯍꯥꯞꯈꯤꯕꯗꯣ ꯂꯣꯏꯅ ꯄꯣꯞꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯖꯤꯔꯥ ꯑꯁꯨꯕꯗꯣ ꯆꯥꯃꯁ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯄꯤꯒꯅꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯃ ꯍꯥꯞꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪꯒ ꯑꯣꯠꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯉꯁꯤꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯉꯧꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯉꯧꯅꯕꯒꯤꯗꯃꯛꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯥꯞꯄꯤꯔꯅꯤ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧ ꯑꯃ ꯁꯥꯡ ꯁꯥꯡꯅ ꯁꯣꯏꯕꯤꯔꯦ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯃꯗꯨꯗꯒꯤ ꯀꯔꯤ ꯄꯇꯥ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯌꯦꯅꯝꯁꯦ ꯍꯥꯞꯄꯤꯔꯅꯤ ꯌꯦꯅꯝꯁꯦ ꯂꯣꯏꯅ ꯍꯥꯞꯄꯣꯏ ꯐꯩꯕꯣꯛꯈꯛ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯉꯧꯊꯣꯛꯄ ꯈꯥꯖꯤꯡꯗꯣ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯈꯥꯖꯤꯡꯁꯦ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯣꯠꯄꯤꯒꯅꯤ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯥꯏꯉꯪ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯨꯗꯒꯤ ꯖꯤꯔꯥ ꯑꯁꯨꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯨꯗꯒꯤ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯃꯔꯣꯏ ꯊꯨꯝꯅ ꯆꯤꯡꯕ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯇꯧꯕꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯄꯨꯗꯤꯅꯥ ꯃꯇꯣꯟꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕꯗ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯕ ꯌꯦꯅꯝ ꯈꯔꯗꯣ ꯑꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯕꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯉꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯂꯨ ꯃꯆꯥ ꯃꯆꯥ ꯗꯦꯁꯤ ꯑꯥꯂꯨꯗꯣ ꯑꯗꯨ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯗꯒꯤ ꯆꯅꯝ ꯆꯥꯅꯤꯡꯕꯁꯤꯡꯅ ꯆꯅꯝ ꯍꯥꯞꯄꯤꯔꯁꯨ ꯌꯥꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯝꯅ ꯑꯗꯨꯝ ꯉꯧꯕꯁꯤꯁꯨꯀꯣ ꯌꯥꯝꯅ ꯍꯥꯎꯏ ꯉꯁꯤꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯉꯧꯕꯁꯤꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯒꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯒꯤ ꯁꯤꯡꯖꯨ ꯑꯁꯤꯗ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯏꯔꯒ ꯊꯝꯂꯦ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯒꯦ ꯑꯍꯥꯟꯕꯗ ꯑꯁꯤꯗ ꯈꯥꯖꯤꯡ ꯑꯉꯧꯕꯁꯦ ꯈꯤꯇꯪ ꯂꯧꯔꯦ ꯑꯁꯤ ꯑꯣꯞꯁꯅꯦꯜꯅꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯗꯨꯗꯒꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯑꯃ ꯄꯥꯅ ꯁꯣꯏꯔꯒ ꯊꯝꯂꯦ ꯑꯁꯤꯗ ꯃꯤꯃꯤ ꯂꯩꯖꯔꯦ ꯑꯗꯣ ꯁꯤꯡꯖꯨꯗ ꯃꯤꯃꯤ ꯍꯥꯞꯄꯁꯦ ꯍꯥꯎꯋꯦꯅ ꯑꯩꯅ ꯁꯤꯗ ꯄꯦꯀꯦꯠ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕ ꯈꯤꯇꯪ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯇꯣꯅꯤꯡꯈꯣꯛ ꯃꯅꯥꯅꯤ ꯇꯣꯅꯤꯡꯈꯣꯛ ꯃꯅꯥꯁꯦ ꯁꯣꯏꯗ꯭ꯔꯤ ꯑꯗꯨꯗꯒꯤ ꯁꯤꯗ ꯉꯥꯔꯤ ꯂꯧꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯉꯥꯔꯤꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤक अहानबदा मोरोक अकंबसे ngौथोगेको अदगी ngari hapire अदगी थुम हापिरनी ngari ga थुम ga मोरोक से हाना फजना तोटपिरनी हौजिक असिदा खाजिंग से हापचनबिरनी अदगी अवा फदिगोम असोइबदो हापिरे तिलौ हापचनबिरनी अदगी ngसाइगी तोनिंगोंग मनादो सोइरे असिसु हापचनबिरनी हौजिक मिमी पैकेट अनिसिसु हापचनबिरनी मिमीगी मागी मसलादो लौथोकपिरे अदुगा पैकेट अनिसे हैजनबिरे हौजिक पुन्ना फजना तोटपिरनी
ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯒꯤ ꯁꯤꯡꯖꯨꯁꯦ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯌꯣꯡꯆꯥꯛꯀꯤ ꯁꯤꯡꯖꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗꯒꯤ ꯉꯁꯤꯗꯤ ꯈꯥꯖꯤꯡꯁꯨ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯃꯤꯃꯤꯁꯨ ꯍꯥꯞꯄꯕꯅꯤꯅꯀꯣ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯄꯨꯔꯥ ꯗꯕꯜ ꯍꯦꯟꯒꯠꯂꯅꯤꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯒꯤ ꯁꯤꯡꯖꯨ ꯑꯁꯤꯁꯨ ꯁꯨꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡ ꯉꯥꯍꯩ ꯑꯇꯣꯏꯕ ꯊꯣꯡꯕ ꯅꯨꯡꯁꯤꯗꯥꯛꯀ ꯈꯥꯖꯤꯡꯒ ꯉꯧꯕ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤꯒꯤ ꯁꯤꯡꯖꯨ ꯑꯁꯦ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ